Kongba maru laifamda ngasi lai khurumlingaida kuki terroristna nongmei round 10 rom kaptharakhtuna landa silakre nongmei kapsilakpada chenabani haiba KNFP gi mioi mari fare. Manipur gi maru oiba laifamlen ama oiriba Imphal East ki Sagolmang Police Station gi manung chana lairiba Kongba maru laifamlen da ngasi lamdam asigi miyamna lamtagi nongma panba numit asida lai khurumnaba hotnaringai matamda Kuki militant singna chingthaktagi nongmei round 10 rom kaptharakre Kuki singna nongmei kapsilakpa asibu yamna kana yaningdaba phongdoktuna ngasi nungthil maikai adongi mama oibi sing kaya thoraktuna Isika outpost mamangda lambi thingba khongjang changsinkhre thaudo adugi matungda security force na kanba mawongda thi humbagi thabak chathabada loinana nongmei kapsilakpagi thaudo aduda chenabani KNFP gi mioi mari fagat pangamle hairi pausina hai ngasi ayupung 8:95 rom chaba matamda Kongba maru laifamda lamchagi nongma pamba numit ka mari lenana laigi thorom pangthokna ba hona ringaida chingthaktagi kuki singna nongmai round 10 rom kaptharaktuna lai khurumbagi thorom adu thugaina ba hona rakre adumoinamak laigi thorom di mapung phana pangthokre hairi pauche sina lai khurumbada sarugya kiba kunja singdagi phangba paugi matung inadi Kongba maru laifam lenda ngasi lamtagi nongma panba numit ki laigi thorom pangthoknaba lai committee gi mioi sing yauna khunja kharaga punna mioi 15 rom lai falnen asida chatuna lai gi thorom pangthoknaba honaki cheraksida kuki terrorist singna chingthaktagi nongmai round 10 rom kaptharakpagi makhol takhi Lai committee amadi khunja singna lai khurumba changba aduda Imphal East District Police ki additional SP operation amadi additional SP LO amadi police amasong CRPF ki personnel singsu yauki hairi pausina hai kuki terrorist singna chingthaktagi nongmai round 10 rom kaptharakiba aduda lai khurumba lakiba mioi singda asopan yaukiba leite adubu miyam mipainabadi pokhi security ki kangbuna suningthina ngak senduna laigi thorom di mapung phana pangthokre laigi thorom pangthoklinge chingthaktagi kuki kayan tabada nungai taba karem kathaina ba wahai kaya sijinaduna laubagi khonjel suta ki haidi thaudo asi thokruba matungda koiba mafam singda Kangpokpi District Police amasung 115 suba battalion CRPF ki team ama Kangpokpi District SP ki makhada thi humbagi thabak chathabada KNFP ki cadre mari fare hairi farabasing adudi Lungausem Kipjen Kungamapan Apokpa Saikohau Kipjen Laifam Faizol Village Kangchup Lenmilan Kipjen Kungamanga Vinegar Village Saiminlun Tuiboy Kungatmari Apokpa Letmang Tuiboy Laifam Chalbung Village Amadi Thangaulung Kilong Kungataret Apokpa Sonko Thang Kilong Laifam Luang Sagol Village ni Makoi Wahang Paung Chathabada KNFP gi Kedar Ngaktani Lubasi Commander Gogo Kipjen Lais Jamin gi makhada thabak tawbani haibasu khangba ngamle hairi farba mioi mari asi Kangpokpi Police Station da khusin nakre makhoi gi mathakta case ama lokhatuna makhata na thijin humjin bagi thabak haukre hairi panba yabadi Kongba maru gi mathakta Assam Rifles su hana dagi ngak senduna leiribani AR sing leina kuki singna matau karamna nongmai kaptharakli bano mara sida Kongba maru laifam len lai khurumpham asida mangjongna security force su deploy tawduna leiribani hairi editorial kala mokangla pawdagi lokhotjarake khulai pi khalakna banumi tareni gi matam loire matungda Manipur gi miyam na mikhal pangthoktu khankiba mihut legislature singna miyam gi yaifana bakhanbagi mahut masa masagi kana ba fangna ba hotna badagi hendoktuna luchingwa munabagi landa hena thawai yoksenduna leibadagi maramdam ngakpa ngamdabagi fiwamda leirakli basilaibak thibani miramdagi changlakpa lamhen tuhen ba singna langi mapusaduna yelong misingi mathakta landa duna paktak mihan masakar chathaduna makoina lamgi mapuni hairakpada lengakpa singna karishu tawba ngamdre Mitona lamunaba landarakuna maramdamgi miyam paktakna halaklaba fawba lengakna maramdam asi miyamgi punsi lanthum ngak senaba hotnabagi mahut phamba lan chathaduna leirakpadagi madugi khudongchaba lauduna central government na assembly suspended animation present rule thamduna khul ngak pasing phaba madi khusu khulai lokhatpagi thabaksing leptana chatharakpadagi miyamda chawna aki tujungba poknare governor na khul ngak pasing na paiba illegal khusu khulai sing pikhalaknaba Surrender matam numitareni gi pikhiba adu ngasi February 18 ta loire governor na khulai pikhanabagi matam thakibagi manungda khulngak pasingi maikai tongan ba mafam singdagi khulai pikhanakre adubu governor na khulai pikhanaba pikhiba matam loireba matung PR lengak na makha taba karamba makhalgi action lokhatlakadoribage President rule gi haunabi lanmigi mapangal sijinaduna khulai pikhalaktaba khulngak pasingi mathakta combing operation chathaduna khulngak pasing phaba amadi hap patupagi thabaksing chathaduna khulngak pasing laksinaba honarakadra haibagi chawna mipaiba leiribasi thoandana ba legislature singna luchingba khanduna popular government semnaba honadabasi laibak thibani legislature singna noba lengak semnaba mifam pangthoktanaba central government gi maikaidagi yathang tawtharakpadagi legislature singbu makhong makhut
ꯄꯨꯟꯁꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯇꯥꯗꯕ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠꯂꯥꯏ ꯄꯤꯈꯠꯅꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯝ ꯊꯥꯈꯤꯕꯗꯨ ꯂꯣꯏꯈꯤꯕꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯒ ꯏꯔꯣꯏꯅꯅ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯇꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯉꯝ ꯇꯥꯟꯅꯕꯒꯤ ꯃꯨꯛꯅꯕ ꯊꯣꯛꯂꯛꯂꯕꯗꯤ ꯀꯔꯤ ꯐꯤꯚꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤ.ꯑꯦꯁ.ꯑꯣ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯅ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯁꯨꯡ ꯃꯩꯔꯥꯒꯤ ꯔꯦꯂꯤꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯒꯤ ꯃꯍꯨꯠ ꯊꯤꯕꯒꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯌꯥꯝꯅ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯦꯖꯣꯔꯤꯇꯤ ꯂꯩꯕꯅ ꯂꯨꯆꯤꯡꯕ ꯈꯟꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯃꯨ, ꯑꯩꯈꯣꯏ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯔꯤꯐ꯭ꯌꯨꯖꯤ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯩꯕꯥꯛꯀꯤ ꯃꯄꯨꯟꯕ ꯁꯛꯇꯝ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ-ꯊꯨꯝ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯁꯝꯕꯜꯅ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯕꯨ ꯍꯤꯡꯆꯥꯏ ꯌꯥꯏꯗꯝꯕꯁꯤꯡꯒꯤ ꯊꯥꯡꯐꯝ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯜꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ?